Kanglei thriller na mayambu taram nokchari. Ngasigi wari asidi December 2020 da West Bengal gi Hooghly district da thokiba thawdok amani. Thawdok asida delivery boy amana nupi humpudarakta yamna heina singna karar tawraga nattabali chathakhibagi wari ni. Delivery boy asina asuk yamna nupi sing asida matau karamna scam tawkhibano haibadu video asibu yenglaga khangminarasi. West Bengal gi Hooghly area asi mi yamna chinba inakaira khunba miyoi sing yamna leiba jaga amani. Asum tawna yum amada businessman ama mahaki nupi amadi chahi nauribi machanupi ga leirami. Businessman ashi business trip amagi foreign da chatkirami. Mahakna foreign chatkringai matam asida machanupi gi birthday tarami. Birthday asibu celebrate tawnaba imungi atopa miyoi sing su leiramde. Aduga mapana thoktuna birthday celebrate tawsu pamdabana online app ama sizinaduna cake balloons amadi birthday pangthokpada changadaba pochai sing order tawrami. 45 minutes ki matungda delivery boy amana polam sing adu puduna laklami. Delivery boy asigi mamingna Bisal Verma kawi. Mahak asi yengbada yamna chamba mali aduga mahaki imung manung asisu lairaba imungni. Delivery boy asina doorbell king nuna kawrami. Nupi adu thoraktuna cake amadi topa pochai sing adu receive tawrami. Matang asida Bisal Verma asi nupi asibu ubada mamit thaklami. Tasengbasu hairiba nupi asi masak matau yamna fajarami. Matang asida Bisal Verma gi wakhalda khalami. Masigi nupi asi ngamjaba upay ma tawduna lang thaklaga thuhandaba yadabani. Maram asina mahakna yamna chamjaba saduna asumna hairami. Ma'am, ai ngasai ayuktagi delivery tawribani aduga ai ising su yamna kharangi. Ising glass amata thakjaba yagadra. Minute amata ngairamu ai ising lawthokrukige hairaga nupi adu ising lawba changkhirami. Asum tawna Bisalna nupi adu da mahak asi hotnaba kanba amadi paisagi darkar yamna laiba misak amagum uhallami. Minute amagi matungda nupi aduna ising puthoklaga laklami. Ising thaklaba matungda Bisalna asumna hairaklami. Ma'am, ngasi asi nachanupi ki birthday ni aduna aina birthday wish tawragi haina haibiyo. Wahising asi tabada nupi asi yamna harawrami. Bisalna makha tarduna asumna hairaklami. Ma'am, pochai delivery de tawre adubu ai karinom taijage aduga masina engonda kharada oiripsu kana dawribani. Nupi aduna hoi hoi haiduna hairami. Visalna asumna hairaklami. Aina satkhraga ngahak leiraba matungda delivery feedback kidama call ama lakani. Maduda call adu lawkhat piduna Visal Verma pallaga 5-star rating soidana pibiyu. Maduna company gi maikai dagi aigi rating adusu fajagadoini aduga incentive kharasu fangadoribani. Masi aigi salary hengatpada yamna chawna mateng oigadoribani. Asum tawduna nupi aduda Bisal asi lairaba misak amagum uhallami. Aduga mahak asumna tawrabadi kharada oirgasu kanajagadoribani. Normal oina akoina online da pochai ama kakpa matamda delivery boy aduna rating fajana pibiraku haibasi mahusani. Masigi trick asini Bisal Vermana nupi asida sizinaribasi. Adubu matang asida Bisal gi wakhalda khallibasidi yamna onatainaba wakhalni amadi mahakna yamna chawa plan ama tawba hawribani. Visalna makha taraduna hairaklami. Ma'am, nahaki phone number adu pibiraku. Horen aina company yaurakanda number asi piraga nangonda call lakadoribani. Nupi adusu icham chamna khanduna mahaki phone number adu pikhirami. Masigi matung Bisal su mafam adu thadokduna chatkhirami. Numit nini asum tawduna hawkhre. Numit nini gi matungda nupi adugi phone da unknown number amadagi call laklami aduga lakliba call adu video call ni. Nupi aduna video call adubu mahaki mari matagi oiramgadra haina lakhwalami. Call adu lakhwalaba matamdadi nupa amana call center da famduna leiraga asumna hairaklami. Ma'am, I hakna call tawjirakliba asi masigi app asidagini. Nahakna numit nini gi mamangda cake ama order tawbada Visal Verma kauba delivery boy adugi rating amukta pipiba yagadra. Nupi aduna video call aduda asumna hairami. Delivery boy adugi behavior adu yamna fazay amadi mahaki delivery tawgi mawng adu yamna penjay aduna 5-star rating pijage haina hairami. Aduga call adu nupi aduna kaklami. Masigi matung numit humni leiraga nupi asigi WhatsApp da video ama laklami. Video asi yenglubada haiba nupi asi umhak ngakki amadi masa adu thak thak niklami. Maramdi haiba video asida yauriba asidi nupi asina magi mapunsida magi mapuroiba khak nattana atopa miyoi singda physical relation thamkiba leite. Video asida yauriba nupi asigi hakchang asidi atopa miyoi amagini aduga maithong adudi haiba nupi asiga chap manarami. Haiba video asi net oiba nupi amagini. Matang asida nupi asi yamna kaplami aduga matau karamna mangonda sumna thoklibano. Nupi asigi wakhalda mol kaya ama khallami. Kariguma mahaki nupa aduna
wafam asi khangkhrabadi makhoi ani soidana khanagani amadi mahak leitringai matamda magi nupi aduna asigum thabak mayam asi tawribani haina khangadawribani masi mayam asi kibadagi nupi aduna magi nupa amadi atopa miyusingdasu wafam asigi matangda karimata khanghalamde nupi asina asumna khalaklami mahakna video call tawnakhiba adudagi thodok asi soidan thorakpa oiramgani khudakta mahakna Vishal Verma da call tawrami adubu Vishal Verma na call adu lokhatlamde nupi aduna call hanjin tawruba matungda Vishal Verma na call adu lokhatlami matang asida Vishal Verma gi aseng maikhum adu hangdoklami mahakna noklaga hairaklami video adu aina semani karigumma nahakna aina haiba yadaba tarabadi video asibu aina viral chalhangani aduga nahaki rupa adu su thagani nupi aduna kapladuna yamna kina pakhan hairaklam marudadi tawbigano aigi punsi asi laikha tana mangadawribani matang asida Vishal na hairaklam karigumma nahaki video asi viral oiba pamdrabadi nahak aina haiba wafamsing asi loina yagadabani langda thuraba nupi asina hoi haina khumlami aduga mangonda haiba khudengmak yagani tanja asida Vishal na hairaklam nangna tawgudaruba thabak asi chumnagi aingona call amakhak tawrokpa asini nahaki yumda kanamata leitraba matamda call adu tawrokadabani hapta amadi asum tawduna haujinkare amadi nupi asigi mapuroiba asisu business trip loiduna mayumda halaklami numit ini khak leiramlaga atopa trip amagi amuk yumdagi chatkhirami matam asida nupi asina Vishal Verma da call tawduna asumna hairami haujik aigi yumda kanamata leite ai ithantani yumda leiribsi pung amagi manungda Vishal Verma asi yumduda yauklami adubu handakti Vishal Verma asi atopa miyoy amaga loinaduna lakminaki hairiba nupa asigi maming Suman Mandal kawi nupa asisu plan asigi second mastermind planner oiribani amadi makhoi ni si yamna luna tinaba marupni nupa ani asina yum adu changlakpa matamda nupi aduna kapladuna magi video adu kakthatpiyu makhoi na haiba loina yagani haina hairammi tanja asida Vishal na hairammi fare adri nahak aina haiba khudengmak yagadabani aduga ngammoi natraga yaroi haiba wahi asi hairakpa yaroi haina dhamka tawrami aduga nupi aduna su yarami masigi matung makhoi ahum asi bedroom da changlami Suman Mandal amadi Vishal Verma anina nupi asigi mathakta nattabali chat kya chalami thawong sing asi loiraba matung makhoi gi phone adudagi nupi adugi video adu kathalami matang asida nupi asina mahakna thuriba lang asidagi nanthokpa ngamlagani haina khanjarami adubu wari asigi twist asi haujik lakadawribani nupi asina hairami nakhoi ani yum asidagi thuna chatkhro magi nupa laklabadi soidan lan saba tare Vishal amadi Suman anisu thuna yum adu thadoktuna chatkirami nongmani di nupi asigi wakalda mawal khalami aduba hojikti magi video su kakkhrabanina karisu tawroroi amadi matungdadi asigumba lang asida amuk hanna thohallaroi haina khanjarami hapta amagi matungda nupi asigi WhatsApp da video ama laklami video asi yenglubada mahak tawfam chapam karimata khanglamde mahakna hana thawai wabdugi saruk kaya hena warami maramdi hariba video asi Vishal Verma amadi Suman Mandal anina mangonda chathakiba thawong sing aduni amadi handaki video asidi asengwa mahakki video ni ngai hakki matungda nupi asigi phone da call ama laklami call adu da Vishal na asum hairami nang aina haiba sing asi munna taw nangi hanagi video adu di fake video ni adubu haujikti nahaki asengwa video asi ai khoi ki khutta leire nang aina thagliba lang asida thurabani haina hairami haujikti nang aina haiba khudingmak yagadabani aduga aina haiba mafam khudingmakta nakhongna thongna lakchagadabani nupi aduna kapladuna asiguma thabak asi engona tawbiganu haina yamna kan haijarami adubu Vishal Verma na nupi asigi wa machet ama fawba taramde amadi call du kakthatkirami masigi matungda Vishal amadi Suman anina nupi asida masana yadana hanjin tawhaidaba thabak thawong kya sa tharami thawong sing asi hanjin tharaba matungda hairiba nupi asina masagi oiba warep ama lawjarami kanamta da karimta haidoktabi police station da chatlaga thokriba thawdok mayam asi tamlage haina khalami amadi police na mahaki mateng soidna pangani mahakna local police station da chatuna mangon thokriba thawdok mayam asi mari chumna tamlami aduga video adu yenghalami police officer aduna asumna hairaklami haujikki oina nahak yumda hallo nahakki mateng aikoina soidna pangani aduga nahakki case asisu file tawrabani hayengmak Vishal Verma asibu arrest tawgodoribani adubu police singi wakalda nupi adugi case adubu karigumba semjin sajinba manba oina khalami maramdi ariba video asida nupi asida namphu sapu da karimata tawramde police sing aduna asumna khalami hairiba nupi amadi Vishal Verma ani gi marakta sauna khona ba natraga nungaina da soidna leiramgani maram asina nupi asina Vishal Verma gi mathakta aranba allegation ama thangalibani amadi case asibu police na serious oina lawramde adubu
नुमित मंगा तरुकनी लेरगा सहर असिगी टोंगान टोंगान बा जगादगी असिगुम्बा केस मयाम अमा लाखी केसिंग असि नुपीसिंगना थांगलकपा ngaktani aduga masida delivery boy amana makhoigi mathakta aran thabak kaya sathakibagi video sing yawi masiga loinana yamna natai chadaba message kaya su thabagi yawi case mayam asina police singna thawong sing adu serious oina lawrakhi khudakta makhoina nupi adu police station da lagnaba hairame aduga nupi adu dagi Vishal Verma gi phone number amadi photo lawrami pung kharagi matungda police na raid chathaduna masamak ki mayumdagi Vishal Verma asi pharami police station da yawruba matungda Vishal Verma na sumna phongdoklami haiba nupi sing asina makhoigi aram khorang koknaba mangonda call tawrakpani amadi mahakna makhoigi mayumda chattuna thabak sing asi chathabani aduna aigi iral karimata leite haina phongdoklami adubu police na Vishal Verma gi phone phagalaba matung investigation chatharami phone adu dagi nupi kunthra gi video yawram thengnaki masigi matungda police na confirm taaki Vishal Verma na nupi sing asiga loinana hariba video mayam asi same khibani aduga thawong sing asigi mastermind oirivsi Vishal Verma ni pung kharagi matungda police na raid amaga amuk chathaki maduda Vishal Verma gi marup Suman Mandal su police na fagatki hariba video mayam adu police na khudak aduda kakthatuna manghanki kariguma na haki punsida asiguma thawdok sing asi thoklabadi khudakta imung manunggi miyoi singda chingnaba laitana haidok piyu amadi police report soidan tawbigadabani aduga asiguma miyoi sing asigi langna thudanaba mit na singna lebiyu amadi chection biyu kanglai thrina mayambo amukka na khurumjari aduga kariguma video sibu nungai birabadi like amamam tang nambiramu aduga mathangda karamba video semjar ugi habadu comment ta thambiramu